Welcome to Manipur Technology. Manipur Technology singbirpa mayambu amuka hana channel sida taram noksari. Ngasigi topic asidi mayamda kanagadaba topic amakhakni. Haiba topic asi mayam kaino haibado mayamda thamjarage. Brother amakhakna aingonda call tawbire aduga kamaina akoigi subscriber YouTube channel gi subscriber je mayamda uhandabida haibadi hide tawra kamaina thamgadage je masigi matangda video ma sembiro na harakpadi ai video sing asi thoina brother gi damag yengaga semjaribani aduna brother sigi video se fanan muna yengbiro aduga follow tawbiro mayamda haibadi ahauba video khoigi thagatpa hauda ngaiba channel haitare sigumba jingna khoigi mayamda magi subscriber yamdringai gi marakta koi lotsal laga mayamda uhaningdabida koi thamba leidane sumaina masigi kana buju benefit chu marakta mayam laigre aduna topic amadong kona laksarege aduga ngasigi topic sidi subscriber kamain toraga koigi mayamda count toraga thon baje masi kedogete koina hide toraga thamgate do ngasigi topic asini aduna mayam music video sida mayam salaji kamain togete habdo follow tobiro channel sida muneng biro mayam let's start videos go. Video se makha tarakpada mayam da hujik kamai tawgada haiba process taksarage hujik aduna mayam phone gi mobile gi screen do in laksarage haiba tawiba follow step sing je mayam na phajana tawbiro aduga isa gi channel gi subscriber hide tawdo khoi channel da kamai tawgada ge do hujik ucharage madugi processing do khoi mobile screen do in jengminas mayam ahan ba first step ta isa gi Chrome browser da hana tibiro Chrome browser da thiru matungda masida click tawbiro click tawbu matamda sumna thoglani search tawbam thoglani search to kamai tawgadaga habado ai haijarage masida khoina thagadoribasi studio youtube.com na thabiro aduga arrow ma lerisida koi search tawbirani search tawbolorga interface mamai ma thoglani mamai dugi tholakpado yengminarasi masigi kachinda right thangba corner sida isagi channel gi logo ubirani aigi channel gi Manipur Technology gi logo mayamda zoom tawsilaga yanganjarke sumaina na ubigani masi urakanda khoi zoom out amuk tokcharage zoom in laibaje zoom out tokcharage aduga ason gi left corner da mu yengasi left corner da yengba matamda khoi gi channel gi maruba details sing loi thoani aduga makhada muk singdaro makhada singdara kanda khoi gi matai da kachin dai tare setting gi amalai masi zoom tawsanjarage sigi setting sida khoi mathangda click tawrani click tawrakanda kamai tholake adu yengasi interface ama tholakani aduda ugadoibase koi general channel upload default permission community agreement sumaina parengda ubirani aduga mathangda changadaba step se koi gi channel sida amuk click tawrani click tawru matung loading satkrani madugi matungda interface mamai urani kamaina ugadage ha matamda basic info haibamne advanced setting haibamne feature eligibility haibam ahum se urani masidaida koina ani subada laiba advanced setting ya masida amuk click tawrani masi click tawbo matamda kari tholakpage habdo mayamna ubirani makhada tholaiba singje ahanbada audience na laigani adugi mathangda do you want to set your channel as a made for kids sumaina pareng laigani adugi makhada sum singda biro singdara kanda kari yaungada hamda subscriber count thabam soidan ubirgani subscriber count jai hujik masigi mapaje tick tawraga hojik laire aduga mayamda si khangdingaida koigi channel da mutang back halogisi haibadi channel da hujik subscriber je mayamda uraga lairamdoini sigi tick che khotpana maram warga aduna mayam channel gi mamai do mu hana ulaki ge aduga sigi makha taba je mu sidang laksage mayam namasida uribasi ko channel gi subscriber masingni 870 masigi subscriber je hujik tick khotpana maram warga koigi mayamda count torga uri aduga amuk asai setting du da changaga kamai toraga hide tawkadege do mayam da proof tawrage asom channel gi amuk mamai du da amuk back amuk halasi mayam back halakpagi interface da mayam ubiramugani subscriber count haribasi da khoi black color na tick tawrga leibase hujik lokthopri batare masini yamaru ibe setting je masi lokthoni masi lokthobu matung da kari step tawkadaga habda cancel shape thaba ma khoi gi right ki corner da leisida shape sida click tawbirani click che tawrakanda mamai loading ma chatkrani aduga koigi ngasai sem gi ba setting che masida loire aduga muk akoigi ngasai channel gi subscriber lairimado hide tawgani haibadi subscriber do mayam nengma matamda uraroi
masi ui ude habase ai channel gi mamai duda amuk back hantorake aduga mayam yengbiro hojik channel da musange aduga ngasai gi Manipur Tech Knowledge tharambagi mapajida koi subscriber ubdo hojik subscriber ju ubiramaro sumai toroga channel gi koi subscriber uramado hai tawgrani mayamda subscriber uhange uhaloido mayam sigi isagi channel duda setting duda sumaina change tawbiraga subscriber jalot piro aduga hayeng channel sina upgrade ma'am tawrakanda isana subscriber do muk uhange haraga ju ngasai gi setting du chamana chango duga subscriber count do tik toksan biro duga save tawbiro aduga muk subscriber do mayam dong uhan be yarani